ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯧꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯋꯥꯔꯤ ꯏꯕ ꯂꯦꯞꯂꯨꯔꯕ ꯁꯣꯃꯣꯟ ꯂꯨꯋꯥꯡ ꯊꯧꯅꯥꯒꯤ ꯑꯅꯧꯕ ꯈꯨꯠꯊꯥꯗ ꯃꯍꯥꯛꯅ ꯏꯕ ꯂꯥꯏꯖꯂꯦꯝꯕꯤ ꯄ꯭ꯔꯣꯐꯦꯁꯔ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯑꯗꯨꯒꯨꯝꯂꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯕꯤꯌꯨ, ꯄꯣꯊꯥꯕꯤꯌꯨ꯫ ꯅꯨꯡꯉꯥꯏꯔꯕꯗꯤ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯄꯦꯖ ꯑꯁꯤꯕꯨꯁꯨ ꯃꯤꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯈꯣꯔꯖꯩꯒꯤ ꯇꯥꯕꯨꯅꯨꯡꯗ ꯄꯦꯖꯇꯒꯤ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ꯫ ꯃꯌꯥꯝꯒꯤꯗꯃꯛ ꯂꯥꯏꯖꯂꯦꯝꯕꯤ ꯄ꯭ꯔꯣꯐꯦꯁꯔ꯫ ꯀꯣꯂꯦꯖꯀꯤ ꯂꯝꯄꯥꯛꯇꯅꯤ꯫ ꯊꯣꯏꯕ: ꯏꯇꯥꯎ, ꯀꯔꯤꯅꯣ ꯅꯪꯅ ꯂꯥꯏꯔꯤꯛꯇ ꯁꯨꯝ ꯄꯥꯔꯒ ꯂꯩꯔꯤꯁꯤꯕꯣ? ꯆꯍꯤ 2 ꯑꯩꯅ ꯀꯣꯂꯦꯖ ꯇꯝꯂꯛꯄꯁꯦ ꯂꯥꯏꯔꯤꯛ ꯑꯃꯒ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯇꯧꯔꯦ, ꯀ꯭ꯂꯥꯁꯇ ꯌꯥꯎꯔꯒ ꯑꯣꯖꯥꯅ ꯇꯥꯛꯂꯤꯕꯗꯣ ꯀꯣꯏꯏ ꯏꯗꯨꯅ ꯂꯩ, ꯊꯣꯛꯈ꯭ꯔꯒꯅ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯃꯒ ꯑꯗꯨꯝ ꯅꯪꯕꯨ ꯅꯀꯣꯛꯀꯥꯗꯣ ꯆꯥꯛꯄ ꯇꯥꯔꯦ ꯍꯥꯏꯕ꯫ ꯂꯦꯝꯕꯅ: ꯏꯇꯥꯎ, ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯤꯗꯤ ꯄꯥꯁꯤꯜꯂꯤꯉꯩ ꯂꯣꯏꯕ ナꯏꯔꯣꯏ, ꯉꯝꯂꯤꯕ ꯃꯈꯩ ꯃꯁꯤꯗꯤ ꯄꯥꯁꯟꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯍꯩꯅ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯁꯦ ꯃꯍꯩ ꯆꯥꯔꯒꯗꯕꯅꯤ ꯏꯇꯥꯎ꯫ ꯊꯣꯏꯕꯅ: ꯈꯪꯗ꯭ꯔꯦꯗ, ꯂꯥꯏꯔꯤꯛ ꯍꯩꯕ ꯅꯈꯣꯏꯅ ꯉꯥꯡꯕꯒ ꯋꯥꯉꯥꯡꯁꯦ ꯑꯩꯈꯣꯏꯒ ꯄꯥꯅꯕ ꯉꯝꯕ ꯅꯠꯇꯦꯗ ꯏꯇꯥꯎ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯀꯟꯅ ꯉꯥꯡꯅꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ: ꯑꯣꯏ, ꯑꯣꯖꯥꯒꯤ ꯁ꯭ꯇꯥꯐ ꯔꯨꯝꯁꯤ ꯀꯗꯣꯝꯗꯅꯣ? ꯂꯦꯝꯕ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯊꯃꯣꯏꯒ ꯄꯥꯏꯖꯔꯒ ꯂꯩꯊꯣꯔꯛꯑꯒ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯈꯪꯉꯤꯍꯦ ꯈꯪꯉꯤꯍꯦ꯫ ꯊꯥꯖꯅ: ꯑꯣꯏ, ꯈꯪꯗꯅꯒ ꯇꯧꯔꯤꯅꯦ ꯇꯧꯔꯤꯁꯦ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯅꯃꯤꯠꯇꯨ ꯀꯨꯞꯇꯅ ꯌꯦꯡ ꯂꯩꯔꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥ? ꯑꯣꯖꯥꯒꯤ ꯁ꯭ꯇꯥꯐ ꯔꯨꯝꯁꯤ ꯀꯗꯣꯝꯗꯅꯣ ꯍꯥꯏꯕꯅꯤꯅꯦ꯫ ꯊꯣꯏꯕꯅ: ꯀꯔꯤꯅꯣ ꯅꯨꯡꯁꯥ ꯁꯥꯈ꯭ꯔꯁꯤꯗ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯅ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯌꯥꯛꯂꯛꯄꯁꯤꯗꯤ ꯀꯣꯛꯀꯥꯁꯦ ꯆꯥꯏꯒꯦ ꯇꯧꯏꯗ꯫ ꯊꯥꯖꯅ: ꯑꯩꯅ ꯍꯥꯏꯔꯤꯁꯤꯗꯤ ꯈꯨꯝꯗꯦ ꯑꯗꯨꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯅ ꯇꯧ ꯂꯩꯔꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥ? ꯂꯦꯝꯕꯅ: ꯑꯣꯟꯊꯣꯛꯅꯁꯨ ꯀꯥꯛꯅ ꯉꯥꯡꯈ꯭ꯔꯦꯗ, ꯊꯧꯔꯤꯕ ꯒꯥꯔꯤꯁꯤꯒ ꯕꯥꯏꯛꯀ ꯊꯧꯗꯅ ꯃꯁꯛꯅ ꯏꯪꯂꯤꯕ ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯟꯖꯩ, ꯑꯗꯨꯒ ꯁꯣꯝꯗ ꯆꯨꯝꯅ ꯁꯨꯝ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯊꯦꯛꯑꯒ ꯑꯗꯨꯝ ꯁ꯭ꯇꯥꯐ ꯔꯨꯝꯗꯣ ꯂꯩꯔꯝꯂꯅꯤ꯫ ꯊꯥꯖꯅ: ꯑꯗꯨ ꯉꯁꯥꯏ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯄꯦꯠꯄꯥ ꯄꯦꯠꯄꯥ ꯇꯧꯗꯅ ꯅꯨꯄꯥ ꯃꯥꯟꯗꯗꯧꯅ ꯇꯧ ꯂꯩꯔꯗꯅ ꯑꯗꯨ ꯀꯩꯒꯤꯅꯣ ꯍꯥ? ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯊꯥꯖ ꯒꯥꯔꯤ ꯕꯥꯏꯛꯇꯨꯒ ꯀꯣꯂꯦꯖ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯝ ꯆꯨꯝꯅ ꯊꯧꯖꯤꯟꯈꯤ꯫ ꯊꯣꯏꯕ: ꯀꯔꯤꯅꯣ ꯏꯇꯥꯎ, ꯑꯁꯤꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯒ꯭ꯌꯥꯟꯒ ꯇꯥꯗꯦ꯫ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯁꯤꯒ ꯁꯦꯛꯁꯟ ꯍꯧꯕꯁꯨ ꯀꯨꯏꯔꯦ, ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯃꯥꯅ ꯁ꯭ꯇꯥꯐ ꯔꯨꯝꯒ ꯍꯪꯂꯤꯁꯤꯕꯣ? ꯊꯧꯔꯤꯕ ꯒꯥꯔꯤꯃꯛꯁꯤꯒ ꯁꯛꯅꯦ ꯇꯧꯔꯤꯁꯦ꯫ ꯂꯦꯝꯕꯅ: ꯌꯥꯔꯦꯗ ꯏꯇꯥꯎ, ꯑꯗꯨꯒꯤꯗꯃꯛꯇ ꯀꯩꯗꯧꯅꯕ? ꯕꯦꯜ ꯇꯥꯈ꯭ꯔ ꯃꯥꯜꯂꯦ, ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ, ꯑꯣꯖꯥ ꯊꯧꯕꯒꯤ ꯀ꯭ꯂꯥꯁ ꯂꯩꯕꯅꯦ, ꯀ꯭ꯂꯥꯁ ꯅꯪꯍꯧꯔꯔꯣꯏ꯫ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤ ꯂꯦꯝꯕ꯫ ꯊꯣꯏꯕ: ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗꯀꯣ ꯏꯇꯥꯎ ꯅꯍꯥꯛꯁꯦ꯫ ꯏꯇꯥꯎ, ꯆꯠꯃꯤꯟꯅꯁꯤ ꯉꯥꯏꯈꯣ ꯍꯥꯏꯕ, ꯉꯥꯏꯈꯨꯋꯣ꯫ ꯊꯣꯏꯕꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯂꯦꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯣꯂꯦꯖꯇꯨ ꯄꯨꯡꯂꯥꯡ ꯂꯥꯡꯂꯝꯃꯤ꯫ ꯀꯣꯂꯦꯖ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝꯗ ꯂꯩꯕ ꯑꯗꯨꯒꯨꯝꯂꯕ ꯀꯣꯂꯦꯖ ꯑꯃꯅꯤ ꯍꯥꯏꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯔꯥꯏꯇꯔꯅ ꯏꯕꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯦꯜ ꯇꯥꯔꯗꯨꯅ ꯂꯩꯔꯝꯂꯤꯕ ꯁꯥꯇ꯭ꯔ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯆꯪꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯦꯝꯕ ꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯔꯤꯕ ꯏꯗꯨꯀꯦꯁꯟ ꯑꯣꯅꯔꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯔꯤꯕ ꯀꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯈꯣꯡꯒ꯭ꯔꯥꯎ ꯈꯔ ꯃꯇꯦꯛ ꯃꯇꯦꯛ ꯁꯦꯒꯥꯏꯔꯞ ꯇꯧꯔꯒ ꯆꯪꯉꯛꯏ꯫ ꯐꯝꯂꯝꯂꯤꯕ ꯃꯌꯥꯝ ꯑꯃꯠꯇ ꯍꯧꯒꯠꯇ ꯅꯨꯄꯤ ꯑꯗꯨꯗ ꯂꯣꯏꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯈꯪꯍꯧꯗꯅ ꯊꯥꯖꯅ ꯃꯌꯥꯝ ꯑꯗꯨ ꯂꯥꯎꯔꯛꯏ, ꯍꯦ ꯁ꯭ꯇꯦꯟ ꯑꯞ, ꯑꯥꯏ ꯑꯦꯝ ꯌꯣꯔ ꯇꯤꯆꯔ꯫ ꯃꯌꯥꯝ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯐꯝꯂꯝꯕꯗꯒꯤ ꯂꯣꯏꯅꯃꯛ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯀꯩꯕꯣꯏ ꯂꯣꯏ ꯍꯧꯒꯠꯇꯨꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯗꯥꯝ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯀꯁꯨ ꯊꯥꯖꯅ ꯁꯥꯎꯗꯨꯅ, ꯑꯩ ꯃꯦꯗꯥꯝ ꯅꯠꯇꯦ, ꯃꯤꯁꯅꯤ ꯃꯤꯁ, ꯃꯤꯁ ꯍꯥꯏꯌꯨꯅꯦ꯫ ꯃꯁꯛ ꯃꯇꯧ ꯁꯛꯌꯦꯟꯕꯤ, ꯍꯦꯛ ꯌꯦꯡꯕꯗ ꯄꯨꯔꯅꯤꯃꯥ ꯊꯥꯖꯒꯨꯝꯅ ꯉꯥꯟꯊꯣꯏꯔꯕꯤ ꯆꯦꯡꯅꯧ ꯁꯛꯇꯝ ꯑꯗꯨꯗ ꯕꯨꯝ ꯕꯨꯝ ꯇꯥꯏꯕ ꯈꯨꯗꯥꯡ ꯀꯣꯏꯗꯥꯅꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯀ꯭ꯂꯥꯁꯇ ꯐꯝꯂꯤꯕ ꯃꯌꯥꯝ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯊꯥꯖ: ꯃꯌꯥꯝ ꯌꯥꯝ ꯂꯥꯡꯉꯤꯁꯤ ꯀꯩꯒꯤꯅꯣ? ꯁꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯅꯧꯁꯦ, ꯑꯩꯒꯤ ꯁꯛꯃꯤꯡ ꯅꯈꯣꯏꯗꯃꯛꯇ ꯇꯝꯖꯒꯦ꯫ ꯀꯔꯦꯝꯅꯕ ꯋꯥꯉꯥꯡ ꯑꯃꯅ, ꯌꯥꯅꯤ ꯌꯥꯅꯤ ꯃꯤꯁ, ꯇꯥꯅꯤꯡꯕꯅ ꯊꯃꯣꯏꯒꯥꯁꯦ ꯈꯧꯔꯥꯡꯂꯕꯅꯤ꯫ ꯊꯥꯖꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯅ, ꯏꯇꯥꯎ ꯇꯥꯕ꯭ꯔꯣ ꯏꯇꯥꯎ? ꯂꯦꯝꯕꯅ ꯂꯥꯏꯔꯤꯛ ꯌꯦꯜꯂꯝꯕꯗꯒꯤ ꯈꯪꯅ, ꯏꯇꯥꯎ ꯇꯥꯏꯌꯦ, ꯀꯩꯗꯧꯔꯒꯦ? ꯊꯣꯏꯕꯅ: ꯑꯁꯤꯗꯤ ꯉꯔꯥꯡꯒꯤ ꯕꯥꯏꯛ ꯊꯧꯕꯤ ꯁ꯭ꯇꯥꯐ ꯔꯨꯝ ꯍꯪꯂꯝꯂꯤꯗꯨꯅꯤꯅꯦ, ꯀꯃꯥꯏꯅ ꯑꯁꯤꯅ ꯑꯣꯖꯥ ꯑꯣꯏꯔꯤꯅꯣ? ꯇꯥꯏꯕꯪ ꯄꯥꯟꯁꯦ ꯇꯥꯏꯑꯣꯟꯅꯔꯦ ꯏꯇꯥꯎ ꯇꯧꯔꯤꯁꯦ꯫ ꯂꯦꯝꯃ: ꯏꯇꯥꯎ, ꯃꯤꯒꯤ ꯃꯒꯨꯟ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ, ꯇꯨꯃꯤꯟꯅ ꯇꯥꯎꯑꯝꯃꯤ꯫ ꯊꯥꯖꯅ:
wari sanariba lemba mari thoibagi managa sangsilai aduga lemba denglaga he yu na hogalo lembana lanjada mataw amagum tupak tufai tawduna makok pairi pairi hogalai madam thajana madam nate miss ne haigar dina saina sorry miss thajana aina aigi intro tawge nakoi taw hairaga kaigino nakoina maming phamjalaga wari taw lerisa thoiba hogalaga miss thajam rak thalaga he yu aina hangni sinangonda nate kaigino nang wa khumge tawrido ha upai leta thoiba miss na hairak palda makok paidana phamthaki mayam murum sonai ngasidi nangi lemba haiba lem sana se larika thawa yaujaba se miss anau wisina naikre haisini pura naikre thajana aigi into taningdraba amadi aigi class taningdaba taragadi nang mapal thokibi yagani yam kangna thajana lemba haraklam lembana mamita milu pirang sen khangawdana mayam mangda oja aduna hairakpadu taraga thamoida tana thinbagum thole wa makha tage tawi lemba miss ai thajana yarene nang thoge haibana tro tho get out from my class lemba wa amata hairamda magna paireba lairik amadi kum sudraba mahaki bek adu paiduna mahak mamai laithroppada khangawda amuk miss adu thengjellage tawi mayam tumin lerambadagi wa lawnoi ha thajana he kaino nakoina noise ha lemba hatho bek to pairaga thoki thoiba manaba lembagi matau yenglaga karisu haijabadi ngamda tuminna phamduna lembagi maikai yengdun lejahui thaja mamangda amuk chatkre aduga mamangda leplaga thaja aigi ming thaja yumnakna thanaujamni leifamna kaisam thong aduga aina nakhoigi education department sigi hero department oina puragadabani designation na professor ni mayamna asuk naha oriba sina hero department amadi professor ni haibada mayada kolomchi khangdana kakchikbada kolom kaya fa wonarmi mayamdo thoibadi machinda murum sonjai thaja gaina thawai lakpi kawgadabani fajarani siliba dress hair style sina ojane gaina laik tak to se P11 suk chakala kansida manat yokhatnaba haiduna tongnara matamsida phijet leting makne thajana fare dadi ngasigidi class maka chatharasi sondana maithong imak maksin lemba college adugi lampakta phamduna machinda murum sonjai makok chakpi ojaw ni adok thinabu mingonda chaiba hongna baraba mana tawriba dubu bit kaloi leiti e bai asengba mayamangda class ama ai miss tawba taraba tawrije asuk puina college asida chahi ani tamnakpase asigumbo jamata ai ne hek gyan tarakpadagi haibi ai thengnaratriba ojane gaina machin macha aduna murum solaga pirangsu poplauna direct ta taslai lemba as pinin tarije aigisi nungaitaba haibadu oira male thamoida hek taba jani ko thamoida lochanduna thamba ngamdadana pirang masu tarakliba jani lemba helairi nahakti aigi awaba se khangbiu ko aidi landabani ko nahaknadi ai lande se khangbiu ko haiduna mahaki lairikta tariya pirang adu lairiktu punna mamaida thangjanjai tanja aduda khoithumnaba khonjel amana amu kainomta hangjageba lembadi sauningboy lakpoi wa amata ngangloroi khanduna lairiktuna mai aduda kupsallaga laikre laijana kari nupano sibo managa pangba jatlo kana amata udene college campus sida mathanda su leiraga aina hangnebaga se nachungdan tumin adum leiye tumi jatla laijan lembagi mamaida khumleba lairikto tapna lokthoi lembagi nungsiraba maithong piktak tawba mamai tentak tawba kakliba sam hek yengbada sumaningai oirabada laija pumna ngawrami lemba mamai sat leithoki staff room di tu asona jatlu hairaga college ki lampak aduda mamai usamduna hipthaki